Churachandpurgi Songkong Khulda CRPF ka khudhongnabada Kuki ama leikhibre mihat asibu MLA le Jama Haukifna yamna kana yaningdaba phongduragli CRPF na Churachandpur district ki Henglep sub division gi manung chana laiba Songkong Khul manakta chathakiba operation amada mafam aduda leiramba Kuki militant singa khudhongnabada Kuki ama leikhibre haidi Pawasin hai operation aduda leikhidraba nupa adudi Kolchung Khuldagi Lenmin Sang kawi CRPF ki personal sing aduna Songkong village thi bhumgi thabak chathabada mafam aduda leiramba nongmai paiba UK ni gi cadre singi marakta khudhongnaki Maduda CRPF ki maikai digi bomb phawba kapsin na attack chathabada miyoi adu leikidabani hari loina miyoi mari susokle hari leikidraba Lenmin Sang gi thawa yawdab hakchang adu security personnel sing na puduna chatkre hari adu moinamak thodo adu gi matangda hojik phawba gi official statement thadorok balaitre amaromda ngasi Churachandpur district ki north Songkong village tagi Lenmin Sang Haukif kauba miyoi ama mihat thina hat kibagi thawong adu akanba mawngda kandem tawi mihar asigi matangda michang mikhai naidaba mapung phaba investigation ama chathagadabani haina henglep asigi MLA lab jamang Haukif na taksilakli mangna high case asigi matangda thoragliba allegation sing asi tujung ningai oi thodo adu hakthengna na thengna hoba singi matung inna Lenmin Sang Haukif nongmaina kaptuna halaba matung ma ki thawai yawruba hakchang adu puduna chatkhiba si laibak thibani leikhidrabagi thawai yawruba hakchang imung manungda fangandaba haibasi awabagi mathakta awaba ama amu hapani imung manungna leikhidrabagi aroiba mathong mangam pangthok chanabagi chap chaba haklei mihar asigi achumba wal athubada fanganabagi damak matik chaba investigation chathagadabani maduda aran ahui tawba yaramlabadi mara leiba sing matik chaba chairak fangangadabani hainasu mahang na mari leina basingi puning chingsilakli Manipur gi ching amasung tampak gi mafam kaya da chathakiba search operation da lalauba mari fagatkhre amadi khulai kaya fagatpa ngamkhibaga loinana bunker kunga taruk thugaikre Manipur police amasung state asida deploy tawriba central security force sing na Manipur gi ching amasung tampak gi chingna ningai oiba mafam singda security na operation sing chathakiba search operation da lalolup singi kedar mari fagatpa ngamkhibaga loinana kusu khulai kaya fagatpa ngamkre loinana ain kaina sajilamba bunker kunga taruk thugaikre hari police ki paw matung ina security force sing na Imphal west ki tongan ba mafam singda chathakiba counter insurgency operation singda aina thingkraba lalolof RPF PLA gi cadre ani faba ngamle hari security force na farba miyoi ani adudi Mutum Mohan Singh kunga mapan oinam laikai Bisnupur district tagi hojikna sagolban moirang hanuba mayai leirakta leibani amasung sanayaima leichonbam Elias Quinton Elias Leirangjaw Elias Leirenbi yangkai Lemram mawang laikai Bisnupur district singni hari Mutum Mohenbu security force na mahangna hojik leiriba mafam adudagi fabani aduga Leiraujau na lamfelsana kaitheldagi fabani hari Amaromda security personnel singna yumnam saijajin mangang kuntraga taru khurai puthiba laikai hojikna Sambai Kangtak Imphal East district leiba miyoi asi faba ngamkhibaga loinana mangondagi security force na .22 caliber revolver armaga loinana .22 ammunition life round mapan fagat pangamle hari Atoba police ki pawamagi matungina aina thingkraba lalolu famagi kedarni haiba maitan kai sangbam Jiban Maitei Elias ka tungcha nifuga humdoi sabungkok makha laikai Imphal East district hariba miyoi asi Assam gi khatka chi da lotuna leirambadagi state amasung central security force na fagat pangamkre hari Police na makha tana chathakiba investigation da pangai amasung yaripok ki mafam sing da thiba humbagi thabak chathabada masing yamlaba khusu kulai sing fagat pangamki hari fagalaba kulai sing adudi insas rifle ahom x caliber rifle ama SL rifle ani .303 rifle ani 9mm pistol ama 7.65mm pistol ama tongan banongmai singi maru sing amasung magazine tara fagat pangamki hari Nakalama romda security gi apun bachi maman ukhula amasung kangpok piga taina baching sing maru oina Lungfu Junction Industrial Estate Center Hill Street ta sathakiba search operation da militant sing na saduna thamlamba bunker mapan amadi Mongko Chepu Patlijang Hill Street da bunker banga thugai bangam khibaga loinana 5.56 mm gi empty gas sing fagat pangam ki hari aduga haukiba ningthokaba numida Ukrul district Litan police station gi manung chanba Sangkai Mongko Chepu khul sing gi chingi paringi amasung Lengang ching Sikibung khulgi chingsang paring da security force na chathakiba operation sing da militant sing na saduna thamlamba bunker tara mang tagan kre hari Tamenglong district ki manung chanba awang khulda landslide thokpadagi gari ama panduna leirure Nong chingi fibam asina maram oiraga ngarang numidang wanam pung taruk lom taba aduaida none district ki jiribam romda kilometer taragani pan chatlaga Tamenglong district ki manung chanba awang khulgi milestone number 81 mapada landslide thokpadagi pung khara lambi fauna rudre ngasi ayu ABCI infrastructure private limited na proclaim sizin aduna lambi sengdoklaba matung lambida panduna leramba gari sing Imphal tamna thagdok na khre hari landslide aduna maram oiraga ngarang dagi Kongsang railway station da panduna leramba
मान puba truck chama yankai ngasi ayuk Imphal tamna thawdokre pung kharagi manungda New Kaithel manbi yoraklaba yai hairi nakal amarom da lambi gi phibam fattabana maram oiraga ngarang numidang barak ta panuna lerakhiba LPG bullet gari taraga mapan IOCL tanker gari kunthraga mari truck nifuga mathoi ngasi ayuk pung tare taba matamda jiribam gi dama khongsan ba hokre jiribam rom dagina IOCL gi tanker gari yankai ga red LPG bullet gari kunga manga amadi truck chani ga taraga nipan punna gari chahum Imphal gi dama khongsan ba hokre Imphal lom dagi su gari chama ga kunthra ga red LPG bullet gari taraga red amadi IOCL gi ahang ba tanker kunga red punna gari chani ga kunga manga jiribam dagi pochai amadi thau chingluna bangasi ayupung tareka minute kun taba matamda New Kaithel man bi thadokre haina paw sina makha tari tingi mafam sing da su search operation jatharak pa chuma khongthangni Manipur thokliba chahi ahum helaklaba lana sing asi fawba Manipur lenga amasung Bharat lenga na luisina bachap chaba thaba adu paikhat pangamdana leiri Manipur lenga amadi Bharat lenga ki thausa ba sina maram oiduna Manipur gi apunba saktam thugaina ba honariba terrorist singna Manipur gi chingi mafam singda mapangal kanna leiduna makhoina tawningba hingsa gi thaba adu letana chatharakpa maram ama oidi thokliba lana si loisin gi hairabadi Manipur gi chingi mafam singda military crackdown operation chathaduna terrorist sing asi fagatuna ain gi oiba thabak paikhalabada da oigani haibasi miyamna lenga ki mafam da haijaduna laklibani adubu ngasi fawba lenga na thaba oina paikhatana leiraki adubu thenglabasu thengna Manipur gi anauba director general of police DGP gi luching makha da ngasi dagi Houna DGP masama yauna Kangpupi district ki tongan tongan ba khulkaya da bombing operation chathakhiba si yamna thaganingai ni chathakhiba bombing operation aduda khusu khulai amadi atai polam kaya fagatkibaga aduna Manipur gi chingi mafam kaya da aina yadaba khulai kaya paiduna terrorist sing khuling duna leire haibadu mayek sengna takpani haibi yai DGP na luching duna chatharakliba mass bombing operation asi makha tana chinga masung tamgi mafam da chathaba chungani aduga maruoina Manipur gi chingi mafam singda khanaba mieng thamduna bombing operation chathaba tarabadi ngasi chathakiba operation asi da fagaliba khusu khulai sing asi dagi hena kaya ama fagat pangamgani haina khali madu oirabadi hojik Manipur da Kuki terrorist singna buffer zone amadi red zone lauthokuna miyam chathok chasin tawba yadaduna leiriba si kohan bangamgani masida natana rail national highway singda terrorist sing asina thingba piduna gari chathok chasin tawba yadabagi awaba miyamna matam sangna mayokna duna lakliba asi su kohan bangamgani haina khali tawfam thokpa thaba asi chahi ahum rom thaba oina pangthoktana leibadagi ngasi Manipur da thokliba lana si loisin bangamdana leirakhibagi maram ama oiribani loinana terrorist singna micham praja singi mathakta bom pokhai handuna nongmai kapsinuna amadi misal fawba sejin aduna yamna toina attack chatharakduna misimina kaya thohanbagi maram kaya oiribani masimangna lamdam asi rules of law leitraba lamdam ama oiduna lakhibani maduna lamdam segi law and order miyamgi punsi lanthum ngak sembada Manipur lengana lawba ngamdana leirakhibani adubu anauba Manipur gi DGP na thabak paiba horakba loinana Manipur bu ingtapa lamdam ama ohenaba loinana lamdam asigi leimaidagi khulai paiba hingsa gi thabak chothariba terrorist sing maru fangna muthatnaba mass bombing ama chothaba horakpa si khwaidagi faba achumba khongthangni maduna Manipur dagi terrorist sing asi maru fangna muthatnaba ching ama sungtamgi mafamda bombing operation park sana chothaba chungani loinana chothagadaba bombing operation asida ahenma mieng thamgadabani chingilam asina hiram asigi matangda Manipur gi apunba pak chawbagi chamada chingna 90 oiraga tampaki sarungna chada tara oiribani maduna chingilam singda Manipur lengana mieng changmangamdabadagi terrorist singna khutlingduna leikhibagi maramni haibadu Manipur gi chief minister masamangna phongdokhiba leirabani maduna Manipur lengana matam kuina mieng changmangamdana leirakhiba pak chawraba Manipur gi chingilamda DGP na khanaba mieng changduna mafam asida mapangal kana leiriba terrorist sing asi maithiba pinaba haibadi maru phuktokinaba bombing operation mai pangna chathabam thoi bom pokhaiba oigani haina chingnaba ahuba makol tabana mi paiba poknakre ngasi ayuk pung 3:30 rom taba matamda kautruk maning ching amadi koncha khulani gi marakta medium intensity explosive oiramba yai haina chingnaba bom ama pokhaikre hari Presna manang nakpada laiba kautruk khulgi khunja singdagi fangba pawgi matunginadi bom pokhaibagi makhol adu aduki matik hawi hari bom pokhaiba adu kanana pokhai halamlibano haiba chapchana khangba ngamdri Super El Nino na malemgi miyamda chobjai thengpi gadawri European Center for Medium Range Weather Forecast ki matungina chayesigi manungda Super El Nino na maram oirega miyamda chobjai theng ama piragani hairi malemda amukta thokidriba mawongda khwaidagi khudong thiringai oiba phibam ama oilakpa yai haina expert singna nungnangba phongdokli Chaliba chayesigi haugalakpada Pacific Ocean gi imai sabagi chang Celsius degree 3 dagi 4 fawba hengalaki isingi imai saba hengalakpa haibasi khudong thiningai oiba thawong amani masina malemda hingliba thawai panba khudingmakta achouba chaitheng ama pibaga loinana mana masing puthokpagi chang hanthahanduna chaba thakpa fangdabagi awaba mayoknarakpa yai hairi mamangda thokiba El Nino gi matangda report amana hai kumja 1982 dagi
83 फाउबा थोकिबा एल नीनो ना मरम ओइरगा मालेमगी तोंगान तोंगान मफमदा इचाव अमसुंग इकंग थोक्तुना मियामदा अचौबा चैथेंग अमा पीखी ख्वाइदगी खुदोंग थिनिंगाई ओइबा मओंगदा कुमजा 1997 तगी 1998 फाउबदा पैसिफिक ओशन गी इमाई सेल्सियस डिग्री 2.4 गी चांगना साबगी हेंगलक्तुना नोंजु नुंसागी चांगदा यामना चावना अहोंगबा लाखी ख्वाइदगी इकोन कोनबा ओइना 2015 दगी 2016 फाउबदा सुपर एल नीनो थोक्तुना मालेमदा साबगी चांग सेल्सियस डिग्री 2.6 रोम हेंगलखी हंदकी चाही असिगी ओइनदी ममांगदा अमुक्ता थोखिद्रिबा मओंगदा पैसिफिक ओशन इमाई साबगी चांग सेल्सियस डिग्री 3 हेनगदौरी मालेमगी मफम खरददी एल नीनो गी चैथेंगना मरम ओइरगा का हेना साबदगी मिसी मिना थोक्लबा याई हाइरी महौसागा मानदबा मओंगदा पैसिफिक ओशनदा इसिंगी इमाई साबगी हेंगलक्पगी थवोंगबु एल नीनो हाइना खंगनै महौसाना नोंगपोक्तगी नोंगचुप तमना नुंसित सिटपा मरमना असाबा इसिंगी मानिल अदु एशिया अमसुंग ऑस्ट्रेलिया तमना सिलकई मसिना मरम ओइरगा नोंजु नुंसागी फिबमदा चावना अहोंगबु थोकली इंडिया की ओइना एल नीनो की चैथेंग असिना मरम ओइरगा लवु सिंगुगी पोथोक पुथोकपदा चावना खुदोंग चादबा मायोकनगदौरी लैबासिगी मफम खरदा इथै लौखोंगी फिबम मओंग ताना लैरबसु मफम अयाम्बददी नोंगी इसिंगी मपाल तांगलगा मही मरोंग थाबगी थबक पाइखनरी नोंजुगी फिबमदा अहोंगबा लाक्लबदी मही मरोंग पुथोकपा ngamdaba मरमना चाबा फंगदबगी अवाबा मायोकनरकपा याई ऑगस्ट थादगी हौरगा सेप्टेम्बर था फाउबदा एल नीनोगी अनिसुबा चैथेंग फंगदौरी स्टेट खरददी मही मरोंग पुथोकपदी लाइरदना इकंगी अवाबा फाउबा मायोकनरबा याई पानरी DGP मुकेश लुचिंग कंबाइन सिक्योरिटी फोर्स कांगपुपी डिस्ट्रिक्ट की मफम कयादा ऑपरेशन चथखरे मणिपुर की DGP मुकेश लुचिंग कंबाइन सिक्योरिटी फोर्स कांगपुपी डिस्ट्रिक्ट की तोंगान तोंगान मफम सिंगदा सर्च ऑपरेशन चथखरे खुलाई यावना तोंगान तोंगान पोलम कया फागतखरे DGP लुचिंग ऑपरेशन अदुदा मणिपुर अमसुंग नागालैंड सेक्टर की CRPF असम राइफल्स अमदी तोंगान तोंगान सिक्योरिटी एजेंसी सिंगी पर्सनल कयागा लोइनना कांगपुपी डिस्ट्रिक्ट की मनुंग चनबा कोनसाखो लैलोन वाइफाई की पी मोल्डिंग अमसुंग खुनसिंग असिगी अकोइबदा ऑपरेशन अदु चथखिबनी ऑपरेशन अदुदा खुलाई तरागा माथो यावना नोंमै मरु इंटरनेट रिसीवर वाकी टोकी सेट यावना पोलम कया सुफागत पंगमखिबनी ऑपरेशन मनुंगदा सिक्योरिटी फोर्स ना मियोय खरसु वाहंग पाउन चथनबा डिटेल तौखि हाबी चथखिबा ऑपरेशन अदुदा सिक्योरिटी फोर्स ना फागतखिबा विलेज वॉलंटियर अहुम अदुदी चलावांग बोथियोमाई होपसन अवोनमाई अमसुंग नामरांगवी चवांगकवी हाबी पाउसिना रिपोर्ट लौबा फावदा मखोय अहुमबु करी मरमगिदमक फाबनो हाइबगी मरम मरी लेनबसिंगना पीखिदे हाइडी खुंजासिंगी मतुंगिना सिक्योरिटी पर्सनल सिंगना मफम मदुगी लाइसेंस सिंगल बैरल नोंमै सिंग लौखतखिदुना खुंजासिंग मसांगाक थोकचनबा पांबई अमता लैहनद्रे हाइडी ममांग थागी तांग तरागा हुमदोइदा नागागी मियोय तरु खुलाई पाइबसिंगना फादुना पुखरबा मतुंग तमथीना हातोकलगा हुंदोकलंबा केसकी वारोसिन पुरक्ट्रिंगै सरकता ngasi चथखिबा सिक्योरिटी ऑपरेशन अदुना खुंजासिंगदा चिंगनबा अमा पोखले खुंजासिंगना नागागी मियोय तरु हातखिबा थौदोका मरी लेनना ngasi फावबा मियोय अमता फाबा ngamdriba asida wahang hanglakli खुंजासिंगना ऑपरेशन चथखिबा मफमगी मतंगदसु wahang hanglakli मफम अदुगी मियोय खरना फोंगदोरकपगी मतुंगिना नागागी मियोय तरुक फादना पुखरबा मतु हालागा हुंदोकलंबा मफम लाइलोन वाइफाई विलेज ता असिगुंबा ऑपरेशन असि पांगथोक्तना कोनसाकुल विलेज ता पांगथोक्लिबा असिगी मरम करिनो मरी लेनबा अथॉरिटी की माइकैदगी ngasi चथखिबा ऑपरेशन अमदी मियोय तरुक हातखिबा चथरिबा इन्वेस्टिगेशन की स्टेटस की मतंगदा मयेक सेंगबा अमपी मियामदा खंगनबा डिमांड सु तौरकली अशोकपा कुकी अहुम रिम्स तगी चुराचानपुर मेडिकल कॉलेज ता पुखरे रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स ता लायेंग दुना लेरखिबा कुकी फुरुफ के अशोकपा मियोय अहुम ngasi ayu anganba pung 12:35 rom tabada akanba section tharanga loinana churachanpur medical college ta pukre mioi ahum adu rims ta puraktuna laikanaba adubu mai kai kaya dagi yaningdaba khongjang changsilakiba matung manipur lengang na hariba sokpasing adu rims tagi puthoklagani haibagi thajaba pikhibagi matung ina june 13 amasong 18 ki ahingungai da pukhibani mioi sing adu rims ta layeng duna leirakhiba numinini chupna miyamna akanba khongjang changsin duna lakhibani लमफेल पाता लेबा रिम्स की गेट ममांगदा अकनबा खोंजंग चंगसिनबदगी पुलिसना चेयर गैस अमसुंग मोक बॉम्ब कापतुना खोंजंग चंगसिनबसिंग तानखाइखिबनी पुलिसना मोक बॉम्ब अमसुंग चेयर गैस सेल कापगी अहुबा मखोलना हॉस्पिटल अदुदा लायेंगलिबा अनाबा कयामी पाइबा पोखनखिबनी चलिबा था सिगी तरागा मंगादा अशोकपा कुकी सिंग अदु सेंट्रल सिक्योरिटी फोर्स ना रिम्स ता पुरक्तुना लायेंगलखी चीफ मिनिस्टर वाइखेमचाना खोंजंगलोई सिंगा उनाबदा हारिबा सोकपसिंग अदु पुथोकनी हाइखिबगी मतुंग इना अकनबा सेक्शन थौरंगा लोइनना पुखिबनी हारि